ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯑꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯃꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯂꯥꯏꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯋꯥꯝ ꯇꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯀꯣꯛꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯁꯤꯟꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯔꯒꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯌꯥꯝꯒꯤ ꯀꯗꯥꯏꯗꯒꯤ ꯌꯦꯡꯉꯤ ꯍꯥꯏꯅ ꯃꯐꯝ ꯃꯐꯝꯗ ꯌꯦꯡꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯉꯣꯟꯗ ꯑꯗ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯝꯇꯪ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯀꯦꯖꯟ ꯑꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯟ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠꯇꯨ ꯉꯁꯤꯁꯤ ꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ 13ꯅꯤ ꯄꯥꯟꯕ ꯊꯕꯥꯟꯗꯅ ꯑꯗꯨꯒ 1990 ꯀꯩꯅꯣ 2013ꯀꯤ ꯑꯗꯨꯒꯨꯝꯂꯕ ꯀꯥꯂꯦꯟꯒꯤ 13ꯅꯤ ꯄꯥꯟꯕꯁꯤꯗ ꯂꯩꯈꯤꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯣꯏꯅ ꯏꯆꯥꯁꯤꯡꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗꯨꯗ ꯎꯁꯣꯞꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤꯒꯤ ꯗꯤꯟ ꯇꯥꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯁꯤꯡꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯆꯕꯁꯦ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯑꯩꯍꯥꯛ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯇꯔꯄꯣꯟ ꯇꯥꯏ ꯃꯇꯝꯗꯣ ꯑꯗꯨ ꯇꯔꯄꯣꯟ ꯃꯣꯏꯒꯤ ꯏꯁꯀꯣꯟꯗ ꯆꯠꯂꯒ ꯌꯥꯝ ꯐꯖꯅ ꯁꯣꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯖꯒꯅꯥꯊ ꯈꯦꯇ꯭ꯔꯗ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯑꯍꯟꯒꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯇꯥꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯦꯛ ꯇꯥꯗꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯁꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯎꯕꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯑꯋꯥꯕ ꯅꯪꯉꯁꯨ ꯅꯪꯅ ꯇꯥꯔꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯀꯥꯂꯦꯟꯒꯤ 13ꯅꯤ ꯄꯥꯟꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯏꯁꯀꯣꯟꯗ ꯌꯥꯝꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯖꯕ ꯍꯥꯏꯕꯗꯤ ꯏꯁꯀꯣꯟꯗ ꯂꯥꯏ ꯅꯤꯡꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯂꯩꯔꯔꯣꯏꯗꯕꯒꯤ ꯊꯥ ꯑꯃ ꯐꯥꯕꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯩꯒꯤ ꯏꯆꯥ ꯃꯣꯅꯤꯟꯗ꯭ꯔꯣꯒ ꯑꯩꯒ ꯃꯥꯁꯤ ꯒꯥꯔꯤ ꯑꯃꯗ ꯒꯥꯔꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯋꯤꯜ ꯆꯤꯌꯥꯔꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯈꯣꯡ ꯀꯩꯅꯣ ꯇꯧꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯄꯁꯤ ꯈꯔ ꯉꯝꯃꯛꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯍꯌꯦꯡ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯔꯃꯒ ꯌꯥꯝ ꯆꯥꯎꯅ ꯃꯤ ꯋꯥꯍꯟꯕ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯤꯁꯨ ꯋꯥꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯣ ꯏꯁꯣꯔꯒꯤꯗꯃꯛꯇ ꯌꯥꯝ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯀꯠꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯁꯀꯣꯟꯗ ꯑꯣꯏꯅ ꯀꯠꯂꯨ ꯏꯁꯀꯣꯟꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯇꯧꯍꯜꯂꯨ ꯍꯥꯏ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯝ ꯀꯜꯂꯤꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯃ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯏ ꯅꯠꯇꯦ ꯑꯩꯅ ꯆꯪꯉꯛꯏꯕ ꯈꯣꯡꯆꯪꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯃꯊꯪ ꯆꯪꯉꯛꯑꯕꯅꯤ ꯌꯧꯗꯣꯔꯝꯅꯤ ꯌꯧꯔꯀꯥꯟꯗ ꯅꯣꯏ ꯉꯥꯎꯍꯧꯅꯦꯅ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯅꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯔꯃꯦꯜꯂꯤ ꯍꯥꯏꯕ ꯑꯩ ꯑꯗꯨ ꯄꯨꯟꯁꯤꯒꯤꯗꯤ ꯑꯩ ꯁꯨꯀꯥꯎ ꯀꯥꯎꯖꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯀꯔꯃ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯇꯝꯁꯤꯗ ꯆꯥꯎꯅ ꯇꯧꯕꯤꯒꯅꯨ ꯂꯥꯏꯔꯕ ꯑꯗꯨꯒ ꯀꯔꯤ ꯀꯔꯥ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯕ ꯄꯨꯝꯅꯃꯛꯇꯨꯅ ꯑꯩꯅ ꯉꯁꯤꯁꯦ ꯏꯁꯀꯣꯟꯗ ꯂꯥꯏꯗ ꯂꯥꯏꯔꯨ ꯑꯝꯇꯪ ꯑꯩꯈꯣꯏ
ꯃꯉꯥ ꯑꯃ ꯇꯔꯥ ꯑꯃꯇꯪ ꯇꯤꯟꯖꯔꯒ ꯌꯥꯝꯁꯨ ꯁꯥꯕꯁꯨ ꯃꯇꯝꯅꯤ ꯁꯥꯏ ꯍꯥꯏꯗꯅ ꯇꯧꯖꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯀꯠꯆꯔꯀꯥꯟꯗ ꯂꯣꯏꯔꯒ ꯃꯥꯅ ꯃꯃꯥꯁꯤ ꯌꯥꯝ ꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯕꯨ ꯑꯩ ꯂꯥꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯀꯨꯕꯣꯛꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗ ꯃꯥꯅ ꯃꯥꯏ ꯃꯃꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯃꯥꯒꯤ ꯐꯤ ꯁꯨꯕꯁꯤ ꯐꯤꯁꯤ ꯁꯣꯜꯂꯛꯑꯀꯥꯟꯗ ꯀꯜꯂꯤꯉꯩꯗ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨ ꯁꯣꯜꯂꯛꯑꯀꯥꯟꯗꯗꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯣꯏꯅꯥꯝꯁꯤꯗ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯨꯕꯗꯣ ꯏꯇꯩꯃꯁꯤꯡꯗꯨ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯉꯝꯃꯝꯃꯣꯏ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯧꯒꯠꯄꯁꯦ ꯄꯨꯡ 2:30ꯅꯤ ꯄꯨꯡ 2:30ꯁꯤꯗꯒꯤ ꯁꯥꯏꯀꯜ ꯑꯃ ꯃꯥꯏ ꯒꯥꯔꯤ ꯍꯝꯕꯔ ꯑꯃ ꯇꯣꯡꯉꯝꯃꯤ ꯑꯗꯣ ꯍꯝꯕꯔꯗꯨ ꯇꯣꯡꯉꯀꯥꯟꯗ ꯊꯧꯔꯀꯥꯟꯗ ꯑꯣꯏꯅꯥꯝ ꯇꯥꯅ ꯆꯠꯄꯁꯦ ꯄꯨꯡꯈꯥꯏꯕꯨ ꯐꯥꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯁꯨꯔꯝꯃꯀꯥꯟꯗ ꯐꯧꯗꯣꯛꯑꯝꯃꯒ ꯏꯃꯥ ꯅꯪ ꯂꯧꯁꯟꯕꯗꯤ ꯂꯧꯁꯟꯖꯍꯧꯔꯣꯀꯣ ꯑꯩꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄꯗꯤ ꯉꯝꯃꯤꯕ ꯃꯇꯝ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯃꯃꯥꯏꯒꯤ ꯐꯤꯔꯣꯜ ꯁꯨꯕꯁꯦ ꯃꯥꯅ ꯁꯨꯔꯤꯡꯈꯩ ꯊꯦꯡꯕꯣꯏ ꯅꯤꯡꯉꯤ ꯍꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯗ ꯊꯥꯅꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯃꯃꯥꯒꯤ ꯁꯦꯕꯥꯗꯨ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯑꯗꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤꯗ ꯀꯠꯄꯁꯦ ꯃꯁꯤꯅ ꯐꯪꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯛꯇꯅ ꯑꯩꯅ ꯔꯥꯖꯥ ꯗꯨꯝꯕꯔꯒꯤ ꯋꯤꯃꯟꯁ ꯍꯣꯝꯗꯨꯗ ꯃꯈꯣꯏꯒꯤ ꯈꯔ ꯀꯠꯆꯅꯕ ꯍꯥꯏꯅ ꯑꯩ ꯂꯩꯖꯔꯨꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯥꯅꯕ ꯊꯛꯅꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯅꯣꯏ ꯕꯕꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯤꯟꯗꯨ ꯇꯥꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯤꯛꯆꯔꯁꯤ ꯑꯃꯨꯛꯇꯪ ꯉꯁꯥꯏꯁꯨ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯃꯤꯟꯅ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯖꯕꯅꯤ ꯑꯗꯨꯅ ꯕꯕꯥꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯕꯕꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯑꯩꯒꯤꯁꯤꯗ ꯑꯩꯅ ꯂꯥꯠꯂꯒ ꯊꯝꯖꯕ ꯄꯤꯛꯆꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯃꯁꯤ ꯄꯤꯛꯆꯔꯁꯤ ꯊꯥꯔꯛꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ M4ꯒꯤ celebration 25 years ꯇꯧꯈꯤꯕꯗ ꯅꯝꯈꯤꯕ ꯄꯤꯛꯆꯔꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯆꯦꯒ ꯅꯝꯕ ꯄꯤꯛꯆꯔꯅꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯅꯝꯕ ꯄꯤꯛꯆꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯅ ꯃꯁꯤ ꯊꯥꯔꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯅ ꯊꯥꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤ ꯑꯃꯨꯛ ꯎꯠꯆꯕꯅꯤ ꯏꯃꯥ ꯅꯪ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯐꯖꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯇꯧꯕꯤꯔꯝꯕꯁꯦ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯃꯥꯒꯤ ꯔꯤꯃꯦꯝꯕ꯭ꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯕꯁꯤ ꯃꯥꯒꯤ ꯂꯩꯇꯕꯒꯤ ꯃꯃꯥꯡꯗ ꯎꯅꯍꯧꯔꯒꯁꯨ ꯃꯥꯅ ꯂꯩꯇꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯗꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯨꯏꯅ ꯀ꯭ꯂꯣꯖꯔ ꯑꯃ ꯐꯪꯈꯤꯗꯦ ꯑꯗꯣ ꯍꯟꯗꯛꯇ ꯑꯩꯅ ꯁꯨꯝ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯂꯥꯏꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯁꯨꯝ ꯊꯤꯒꯠꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯇꯧꯕ ꯐ꯭ꯌꯨꯅꯔꯦꯜ ꯇꯧꯕꯁꯤꯒꯤ ꯃꯔꯝꯁꯤ ꯈꯪꯉꯛꯄ ꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯄꯤꯁ ꯑꯣꯐ ꯃꯥꯏꯟ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯗꯣ ꯃꯥ ꯎꯅꯍꯧꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯗꯤꯁꯦ ꯎꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯤꯅ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯅꯪ ꯈꯔ ꯐꯔꯕ ꯑꯗꯨꯅ ꯕꯕꯥꯒꯤ ꯃꯔꯝꯗ ꯏꯃꯥꯅ ꯈꯔ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯇꯁꯦꯡꯕꯒꯤꯗꯤ US ꯆꯠꯄꯗꯨꯗ ꯑꯩꯅ ꯍꯣꯜ ꯕꯕꯥꯁꯤꯅ ꯍꯧꯗꯩ ꯂꯣꯏꯐꯥꯎ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤ ꯑꯩꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯩ ꯅꯝꯕꯣꯟꯗꯒꯤꯅ ꯀꯩꯅꯣ ꯐꯥꯎꯕ ꯑꯣꯏꯅꯥꯝꯗꯒꯤꯅ ꯅꯝꯕꯣꯟ ꯐꯥꯎꯕ ꯈꯣꯡ ꯆꯠꯂꯒ ꯂꯥꯏꯔꯤꯛ LP ꯑꯗꯨꯒ ꯀꯩꯅꯣ ꯇꯝꯃꯛꯑꯀꯥꯟꯗ ꯃꯇꯨꯡꯗ ꯑꯃꯨꯛ DM ꯀꯣꯂꯦꯖꯇ ꯇꯝꯃꯒ DM ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ BSc ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯗꯒꯤ
मा पैसा नुसासु लेजदबनिना स्कूल मैम पूरगा दगी कनो प्राइवेट तंबीरगा मी मयुमदगा प्राइवेट तंबीबु चले अदु मनुंदा ममिंगा याम हाइरम येंगोंदा मोइगी मयुमदसु चली अदुमाइना तौरकान पैसा तुंगझलगा मासे एमएससी से को हती फर्स्ट बेस ओये अदो फर्स्ट बेस मखोय अहुमनी याना हंबदा अखोयगी मोय बाबासु आइतोंबा इनुदम तोंबा कौइको मयाम खंबीरमोय अदो खंबीबसु यावरंगनी अदो मा अनि सुबदा हिजम ओजा तोंबी बीसीगा ओइबिरंबा अखोय ओजासे हुजुफाव लैरी कने ईश्वरगी सेवा तौदना लैरी अदुगा अहुम सुबदना ओजा बिनोद मोय अहुमसे जूलॉजी सब्जेक्ट सिदा फर्स्ट बेस ओय हाय कनो गुवाहाटी यूनिवर्सिटी सिगी सुमाइन तौदना मोय हॉस्टेल का फंगदबगी अदगी वारी लीबा कदो मयाम तौबिरमे अदुगा थोड़ा कांदा मोयजी कॉलेज ओजा ओइरगा मोयजी कनो मान पुंसी करी करा मयाम अवाबा मयाम थेंगनरपनी अदो मादी अंगांग ओरिङैदा लाइतम यामना आइना अमखक पंजरमगे मासे अंगांग ओरिङैदा मयामबसिना नंग लौगदमनी अखोइना लौ लेरगा नंगना लाइतम बयारोयना लाइतम तोहनबगी अमखक मयाम नुआइतबम तम मेंगदा अदुना माइ मचासिंसे सिदिबो माना लाइरिसे मोइना तमजेगे तमंगनीना अदुदा मासे लौ ओइना वलेये अदगी लौ ओइना उहमसे ओजा डॉक्टर आयर बाबूगा मबानीसे सेम क्लास सेम लम होइबजानी अदा बाबू ओजा बाबू से मथन पोपनीना अस मफीगा सिया फजन सेले मायबा अदु ओजा बाबूगी लंबी चफमदुदा लैबा लबु अमखता मासे लौवी हाय लौ बसिना मासं मंगरदना मयामबसिना हाय नंग हे लोइदिमो कारोइदोने मयाम फतबा नतेको इमुंग दुकान ngam ina tawbani ai fatabagi manamda nate na hangachariसे mana liramba warido adagi adagi mase liba ngamdiba yamwaba mana baduna la changka kan maska kadra sahi amara ani wa male sahi ani sela changka handaga low wali ai adaiduna masina song manhidana masili ai ganja dum thakena mana ganja se kano पूरगा लबुक्तिगा चरु मयाम सिदी मथक्सिदा फमुंग से फजना थारगा नगंजा से थागा कनो तवी तुम लेथुए अदगी दी नोंगमा माना गंजा से पायरकांदा मादि सुम उइरल ले जाने लबुक्तिगा सोंगिंबना आई मीना लाइक तमरगा आइना गंजा थागा लोइरनी पुंसी से न हुजिकांगे अंगांगगा सावरगा तवरिसुदा अदगी मासना अदगी मासे सावरदना तुम लेथुए अदगी मयाबसे मुगलाए मयाबसिना सही पायरगा लाए अदुमा उद मादी तुमिंगे सही पायरगा मोंड कनो चाइरे हरनमना से बंफपदो नंगोंदा आइना सी लेरगा लेयो हादरा कदाय दे साक सादोरियना अदुगदी मयाबना नंगना कनो लौ ओइन चलगा गंजा थलेयना गंजा दुदा गंजा की मथकुदा तिकी म्याव माने तिकी दु पुरा चाए हाय तिकी दु चा आबा गंजा दो खौरपम मतम ओजाने आइन थिं खनबदा अदेदा मयाम बना समंग ना मोय मयाम बाजे हंदुसु खर सावले आई सु खर थेंगनाव दे सावन बा ओइ बजाने मीना थबक तौरिङै दुदा नंगना उइरगा लेथुए न तिकी दुना मफैबाक्तुदा चुअना चुसले अरै चुसंबदुदा मागी मफैबाक्से नामन सामन हिदना तौई हाइबगी वारी गसे तौई सुमाइन तौदना माना लाइक याम तमनिंगना सही अनि तु ए आयर बाबू नमु ओजा आयर बाबू नमु सही अनि अम हान रे अदगी माना हान बया पोते न क्लास कान बया ए मतंदुदा क्लास कालगा नंबोंदगी कायदा नोममु मासी जोनोसोंदो माने अदुगा अमु खोंगा वाइन तौदना मथंग मथंग ओजा बाबू होइगा मु क्लास मानरपगी वारी सु तौरमी अदुना यामना पुंसी से याम वाय ना याम कमिंग बय वाना ते मतम दुगी सिनरी दो ताएबा अदि अखोइना लाइक तम मतम ददी आइगी अदुमाइना
ꯊꯕꯛ ꯇꯧꯍꯟꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯄꯣꯔꯗꯅ ꯄꯝꯃꯗꯅ ꯑꯗꯒꯤ ꯏꯇꯣꯝꯗꯒ ꯁꯨꯆꯠ ꯆꯠꯍꯜꯂꯛꯇꯕ ꯑꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯀꯩꯅꯣꯁꯤꯗꯤ ꯃꯥꯒꯤ ꯕꯕꯥ ꯑꯣꯏꯔꯝꯃꯤꯁꯤꯗꯤ ꯑꯁ ꯌꯥꯝ ꯋꯥꯅꯒ ꯇꯧꯔꯒ ꯃꯃꯥꯅꯒ ꯇꯨꯃꯤꯟꯅ ꯄꯩꯁꯥꯒ ꯄꯤ ꯍꯥꯏꯌꯦ ꯅꯌꯥꯝꯕ ꯎꯍꯜꯂꯨꯅꯨ ꯃꯣꯏ ꯄꯤꯗꯦ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯕꯤ.ꯑꯦ ꯐꯥꯎ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯖꯣꯅꯣꯁꯇꯣꯟꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯦ ꯗꯣꯟ ꯕꯣꯁꯀꯣꯗ ꯑꯃꯨꯛ ꯄꯨꯔꯝꯃꯦ ꯄꯨ ꯍꯥꯏꯕꯗ ꯄꯨꯔꯀꯥꯟꯗ ꯑꯗꯒꯤ ꯄꯩꯁꯥ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯇꯝꯗꯨꯗ ꯑꯣꯏꯅꯥꯝꯗ ꯃꯥꯕꯨ ꯁꯦꯝꯕꯤꯕ ꯉꯝꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤꯕꯖꯥꯠꯅꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯗꯨ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯃꯥꯏ ꯃꯔꯥꯏꯕꯛ ꯐꯠꯇꯕꯅ ꯑꯇꯩꯗꯤ ꯗꯤꯄꯨꯇꯦꯁꯟ ꯀꯔꯤ ꯀꯥꯗ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯃꯥꯗꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯖꯣꯅꯣꯁꯇꯣꯟꯗ ꯑꯃꯨꯛ ꯄꯨꯔꯦꯌꯦ ꯑꯗꯨꯒ ꯁꯕꯁꯇꯤꯇ꯭ꯌꯨꯠꯇꯨ ꯄꯥꯔꯃꯅꯦꯟ ꯇꯥꯗꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯃꯔꯅꯥꯏ ꯄꯩꯁꯥꯅ ꯄꯨꯊꯣꯛꯆꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯥꯟꯖꯔꯝꯕ ꯑꯗꯒꯤ ꯃꯃꯥꯅꯒ ꯈꯤꯇꯪ ꯉꯥꯒ ꯌꯣꯟꯕꯗ ꯐꯪꯉꯛꯄ ꯄꯩꯁꯥꯒ ꯇꯨꯡꯁꯟꯕꯗꯨꯅ ꯃꯆꯥꯁꯦ M.A ꯇꯝꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯃꯥ ꯌꯥꯝ ꯋꯥꯈꯤꯕꯅꯤꯅ ꯃꯥꯏ ꯃꯆꯥꯁꯤꯡꯁꯤꯗ ꯃꯥꯅ ꯑꯁꯥ ꯌꯥꯝ ꯇꯧꯕ ꯑꯣꯏꯖꯥꯠꯅꯦꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯆꯥꯒꯤ ꯃꯄꯥꯟꯁꯨ ꯆꯥꯈꯤ ꯃꯥ ꯌꯥꯝ ꯊꯦꯡꯅ ꯂꯨꯍꯣꯡꯉꯤ ꯆꯍꯤ 90 ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯄꯥꯈꯪ ꯆꯍꯤ 90ꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯨꯝꯃꯝꯗꯥꯏꯗ ꯄꯥꯜ ꯂꯧꯕꯅꯤ ꯀ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨ ꯄꯥꯜ ꯂꯧꯈꯤꯗꯦ ꯃꯥ ꯃꯆꯥ ꯃꯔꯤꯃꯛꯀꯤ ꯃꯄꯥꯟꯁꯦ ꯐꯖꯅ ꯃꯣꯏꯅ ꯄꯨꯗꯅ ꯃꯄꯥꯁꯨ ꯄꯨꯗꯅ ꯂꯥꯏꯌꯦꯡꯕꯁꯨ ꯂꯥꯏꯌꯦꯡꯉꯤ ꯑꯗꯒꯤ ꯀꯩꯅꯣꯗ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯗꯒ ꯆꯠꯇꯅ ꯄꯨꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯃꯥꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯨꯕꯗꯣ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯃꯇꯦꯛ ꯑꯃꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯋꯥꯍꯟꯅꯤꯡꯗꯕ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯋꯥ ꯉꯥꯡꯕꯗꯤ ꯈꯤꯇꯪ ꯍꯩꯇꯦ ꯑꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯏ ꯅꯪꯗꯤ ꯍꯪꯉꯣꯏꯗ ꯁꯨꯝ ꯎꯔꯛꯄꯅꯤꯅ ꯀꯩꯅꯣ ꯍꯪꯉꯣꯏꯒꯤ ꯒꯣꯒꯣꯒꯤ ꯋꯥ ꯉꯥꯡꯕꯗꯨ ꯂꯧꯔꯦꯅꯦ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯋꯤ ꯑꯗꯨꯒꯁꯨ ꯅꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯛꯇꯁꯨ ꯐꯥꯒꯤ ꯇꯧꯕ ꯃꯔꯛꯇꯁꯨ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥꯁꯤꯡꯁꯦ ꯂꯝꯖꯤꯡꯕꯤꯔꯝꯕꯅꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯔꯒ ꯑꯩ ꯅꯣꯡꯃ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ 2017ꯗ ꯆꯠꯄꯗ ꯉꯥꯎꯔꯤ ꯏꯕꯗꯣ ꯑꯗꯨ ꯂꯣꯏꯔꯝꯃꯕꯅꯦꯕ ꯐꯣꯠꯆꯟꯗꯅ ꯊꯅꯝꯃꯕꯅꯦ ꯑꯩ ꯄꯨꯕ ꯀꯥꯎꯔꯛꯑꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯑꯩꯒꯤ ꯁꯣꯝꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯔꯛꯑꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦꯕꯨ ꯏꯕꯦꯝꯃ ꯘꯅꯄ꯭ꯔꯤꯌꯥꯅ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯘꯅꯄ꯭ꯔꯤꯌꯥꯁꯤ ꯀꯩꯅꯣꯅꯤ ꯂꯩꯀꯣꯟꯒꯤ ꯃꯆꯪ ꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦ ꯑꯗ ꯏꯃꯥ ꯏꯕꯦꯝ ꯀꯩꯅꯣꯅꯤ MUꯗ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯂꯣꯏꯕꯒꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯁꯩꯔꯦꯡ ꯑꯃꯁꯨ ꯊꯤꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯂꯦꯡꯁꯨ ꯂꯦꯡꯕꯤꯔꯛꯎ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯘꯅꯄ꯭ꯔꯤꯌꯥꯁꯤꯅ ꯑꯩꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯉꯝꯗꯕꯒꯗꯤ ꯍꯥꯏꯔꯣꯏ ꯌꯥꯝ ꯏꯁꯥ ꯄꯠꯊꯩ ꯑꯗꯣ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯑꯩ ꯂꯥꯛꯆꯒꯅꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯃꯣꯏꯒꯨꯝꯕ ꯏꯁꯣꯔꯅ ꯀꯌꯥ ꯁꯦꯝꯕꯤꯔꯛꯇꯅ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯑꯩ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯌꯦꯡꯒꯤ ꯃꯣꯏꯒꯤ ꯐꯪꯁꯟꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯥꯕ ꯅꯨꯃꯤꯠꯁꯤꯗ ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯔꯒ ꯑꯩꯅ ꯑꯣꯖꯥꯒꯤꯁꯦ ꯑꯣꯏꯅ ꯇꯧꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯃ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯅꯥꯎ ꯆꯤꯇ꯭ꯔꯥꯒ ꯑꯩꯒ ꯂꯥꯏꯔꯤꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯕꯗ ꯂꯥꯏꯔꯤꯛꯇꯨ ꯌꯥꯝ ꯐꯤꯕꯝ ꯇꯥꯗꯅ ꯂꯩꯔꯝꯕ ꯑꯇꯩꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯧꯅꯈ꯭ꯔꯕꯖꯥꯠꯅꯦ ꯑꯗꯨ ꯏꯁꯤꯡ ꯆꯣꯠꯂꯒ ꯂꯩꯔꯝꯕꯗꯩ ꯂꯃꯥꯏ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕ 3 ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤꯁꯤꯗ ꯑꯩꯅ ꯈꯣꯝꯖꯤꯜꯂꯒ ꯂꯩꯔꯤꯁꯦ ꯂꯥꯏꯔꯤꯛ 9ꯒꯨꯝꯕ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯊꯤꯕꯗ ꯈꯤꯇꯪ ꯋꯥꯔꯦ ꯑꯗꯨꯅ 3ꯗꯤ ꯈꯣꯟꯖꯩꯒꯤ ꯃꯉꯥꯜ ꯆꯤꯡꯌꯦꯜ ꯂꯩꯔꯥꯡ ꯅꯋꯥꯁꯤꯡꯗꯝ ꯁꯩꯍꯧ ꯀꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯈꯣꯝꯖꯤꯜꯂꯒ ꯊꯝꯖꯩ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯑꯣꯖꯥꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯥꯒꯤ ꯗꯤꯟ ꯇꯥꯔꯛꯄꯒꯤꯁꯦ ꯃꯌꯥꯝ ꯃꯐꯝꯗ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯔꯒ ꯑꯩ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤꯁꯦ ꯃꯈꯥ ꯆꯠꯊꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯗꯤ ꯏꯃꯥ ꯑꯝꯇꯪ ꯁꯣꯔ ꯃꯤꯅꯤꯠ 1-2 ꯍꯣꯟꯕꯤꯌꯨ ꯏꯃꯥꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ
ꯑꯩꯁꯨ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯔꯤꯃꯦꯝꯕꯔꯦꯟꯁꯁꯤꯗ ꯑꯩ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯍꯥꯏꯖꯍꯧꯒꯦ ꯑꯗꯒꯤ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯔꯤꯃꯦꯝꯕꯔꯦꯟꯁꯁꯤ ꯇꯥꯕꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨꯙ ꯁꯤꯡꯅ ꯏꯃꯥ ꯑꯃꯗꯤ ꯆꯦꯆꯦꯕꯨ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯗ ꯈꯨꯔꯨꯝꯖꯔꯤ. As the sun sets and rises, we find solace in knowing you, Pabung, walk beside us every step of the day na ibirei. Sumain tawdana ako'y mayam pumnamagna imana yamna nuksina libiba waritu taminari. Ahambada aise yam nungayramde ado hujikti aina ako'y babasi magi mapok numit natragana legidaba numit sida nungaytabagi mahutta oina mana tawrambasi celebration oina amaina lawbagi stage tu lae da ako'y babasi ako'y mana so haigre ma yamna kharadi sauganba ko chaisu yam chaiganba aduga mana chaibase ako'y phananabani haibasisu adum khangba haitare aina angang oiringda larik tamakpa kanda aisi pung kyada larik pung kyada tummi haise mana fazana monitor tawrakanda ako'y managa ayukta aise larik pabagi haugatpagi haudorakpa kanda madi aduda thengna tumgibani kai khangba magi yamna monitor tawba haitare ko ako'y larik tamba khotpada yamna cheksanna maina sembirai dagi mana panbigre mana ako'y marimaksi larik ta yamna inbiba haitare mana phangidabadu ako'yda wathandaba aidi mana mafi maronda kenta setpa khotpagi kenta adongda focus tawdana ako'ygi keno larik tambasida mana yamna wana ako'y maga ako'y bagi ozagi tolopsida maina ka tharakkiba adugumba mayamda ningsangi adagi fun loving da aina sum ningsangba kanda aise hujikse nature se yamna aina pamjaba aduga ching kabagumba nature se pambase aina ningsangai thaina ako'y babasina magi gypsydane ako'y manipur sida mana ako'ygi law da pubiba dagi ching magi ching macha leibadu da pubiba adagi ako'yse pressure cooker sida khichdi ga sik thongna kanda pressure cooker hole se puraka ako'y aidi hujikandi picnic ka hairaga yamna elaborate oin tawina matamduda nongma lokoi pata ai ningsangi pressure cooker sida khichdi se thongna kanda ako'yna adu puraga oina ako'yse chatleba adumai tawrakanda ako'yse chingdaga chatlaga keno yengba adagi magi hangoi hairadana zoology gi tawbasida tin phaba khotpa adugumba ki yamna nature sida mana introduce tawbiba haitare aduga ako'yse travel tawba kandasu ako'y chena ka sipurida training tawringeda ako'yse sipurida chatsine ka hairaga ako'yse basta mu chatkani adi mode of traveling aduda kaim khandaba leibhamda phajabada leiba adudu nataba maidi lam yengba dagi ako'y agrada chatpa adumai tawraga mase mafam chatpasida ako'yse koiba chatpa means exploration se mana aingwanda madugi kena se instill tawrambani na aina khanjai aduna yamna ima wakhan nungaitaba tawgano ako'yse magi celebrate tawraga mana ako'ygi tawbiramba mayamse ningsangakanda ngasigi numitsida sumaina gratitude utpa koina ako'y ningsingminasi Arif babana mai mama se yam lung tawbagi wari se sumai ngon sum tawba ako'y mana nga yonbada nga khwade hawbado ingonda tuminna pi ako'y tao ngayda pi karigino bunang hayang laitang babada chakla ma charuna makaina adainaga wari sum magi yamna simplicity haibadare ko adumai ka sum tawramba khorambado adugumba mise hujiki matamdadi aina sum khanbada panglei leiramaroi na admaina khali aduga magi ama kano lei dum chhatra gi ta dedicate tawba pung nipan makhai de college chakibaduna horen pung taruk tare da halakadoini karigumba kanda magi nusiba oja hujisu aina yam nusijaba purai lakpa mojai boyama lakadoini oja gyanendro adagi kano oja ate maming ko aina ka bastu yam yaure aisu sahi thana latrabanina aduman tawdana oja boyama na hai engonda noma bhabiya noi se ai bu isau sogatene
पुखम हम पुथरो इसे हमगे हायबा ओजाय बोय हमगे इसे हम नुसियबा आइदी आई अदुम आंगांग ओय लेसाबी ओरिङैदगी मागी इसे अदुम मासे इसेदा याम पामजरक मी ओय अरेदा माना भाभी नोइना आइबु दुल्की अम्बौ थनमगा इसे साहदे हायबगी मोंग माल ओजाना हायबदो अरे नो आइबु सुनु नुसिदे पुखम हम पुथरो हायबा आइना काइनो पुखम पुथोइसि बोयला पुखम बा फेंगबा मा लोथोगा पुथोगा ओजाय बोय हमने आई इसे दसांगे कायना मा सकनिंगा कोगी हुलदो माइगा तौरगा मोइसे मीगासो अदुम पुनबा हाइदी यामना साधुगी मोंगदसु नतबा अदु ngauthokpagasu tawjeyeba moise adu maiga tawraga moi kolik mayamga do hiti amata ubidre legidrabanina adu no matansu aina ngamba kanda isa singa pundraga di aise panganyam kan banatrabanina kwa babaga tinaramba mamana ba hujik leiri ojai boy amal leiri ma dang ningsangi aina adu tay baton tawraga ne ai yumdam tang punba pami aina wakanda sum leibani noina kali kanbano dikate ai tawte adi habadi nate yam nungsinana ne moisi sumtinaba adai ojana ba chandra kaina leiri asmain tawdana awabaga tara kanda orienten college gida tawlan mayam gidi ma pema lan dugi lanjing purendi aini bo haibaya thong maya da phamaga leiri ni satra lakoda ada satra sinna teng oksanarap helap tawba ngakani orienten da tamiba mayamse hujikanda dik khangre ko matam dugi di DM college sanyadraba infan college sangrani infan college sanyadraba orienten londala ani pressure tawrani adegi so many magi struggle man doina sum ujara koi wani da mi puna mang tawda bana te loina bak tawdi bani anu sinu sibo jani pisin sulai ado jagi damakta yamna wabiba mai asumbodo adu moina khangba ataina di khangda ba asumbo taso adu yamna yawda bana te aduna puna mal ninsan jaraga damakta di ha mathang paithana ba tawjara aduna koina masigisi babagi remembrance gi matungda Paimana Pandikre Khaidem Pramodini Ekogi founding woman writer of Manipur Magi 100-year oidoine mana leiramagadi 2024 se sida aduna madugi ningsingba oina imana dedicate tawraga muk Khaidem Pramodini ki work khara mo imana muk makhata bina ba ningsingzari ai second ta muktaw okay aduna akoi imasi kitang emotional hoi kre akoi baba gi ma ningsang batuda ngasisi din katpagi numini do aina saisu pansakre huziki handaki face handaki year sidadi hana di amna nomai tabatarame do handaki year sidaina magi life se oina celebrate tawbagi maino khanda khalle de yam singsiba magi letter writing se ai baba ga yam tawjarami mana tambi haitare ma aina mapanda tamakpa kanda matamdu do hujikti letter writing si leitabani na phone da oina wari sanare ado amarom da di aina sumkhan bada koi gi human connection se letter kumba da ibane hena deep connection lai brain khal ga ga aina baba da aina college tamne kanda igi ba mayam se yamna deeply kahani phone da ngang bangam da badmaina igi aduna letter writing si aina baba da tau ki bada adugi connection du mama na mutambiram bani dagi journal writing se diary ibe se koi baba se tum chahi kudangi new year se da diary se magi su da koi manipur da su dum gift adum tamnai the diary se mana dum aingon da pibi ba diary adum lei aduna diary ibasisu aina koi baba dagi tamjaba haitare ko mana yamna phajana record tawgrajani masu magi tawkiba khotkiba se phajana record tawraga tum chahi ki leiba aduna adudi ima kana taraba yabilabda yarani laioi raba akoi punamaku nubi punamaku lamjing maira pibiramba
ओजा प्रमोदिनीबु अहांना ngasi अहानबमक्तदा खोरमजरी ओजासी मागी वारी पाद्रिङैदा माबु अइना खंबसे अइना क्लास 2 गा तमकपा अदायदगी हौना ओजा प्रमोदिनी से कीबा होगी कीबा होबादी मासे याम चैगनबा लाउगनबा अदुगा मीगसे लेसाबीगसे थिन थिन चैबने गुरुंग गुरुंग चटपा अदु कायना मागी यामना अदु चैबना मांग थाबन नते फानिंगबना मासे कमाय होरके बु याम नंगना मोय mama से कनोदा क्वा गथेंदा हैंगान अदे लड्डू बेरा आइना याम पाबा मसा मसु कनो कासे कबो मतुम कबो तियावदे हैंगान की जासे अदे वातिन करी करासे याम योलेबा मसा याम बजै अदगी मोयगी नोमचा अमगा मोय अनि से ममाम चासे मसी मनाव से अदुगा ओजा प्रमोदिनी सिना before second world war ne hai madudadi koi poksadri ko ai 1947 independent he phangbaga pokpane ye adu ai si mayamna kora sibana won bane na yamna lagna bi ye adu ai kape ye kora sibana won bane hai bada adu gi wari duning sangai oja pramodini je lari yam tamningba paisari leitaba matamduda hengan kai kara yola kanda mama lukrabi na yopai se yam wa kharbane ba अदैदुदा ओजा से मानने कनो मीबु याम नुसिबा को अदे अखोई मया पाबुंगदा खराइबुंगो आई पैसा लेत्रे पैसा लाइतम न पैसा लाइते का ना हाय अदगी मा हाय ए क्या नोने हाय थाम द लुपा मंगा मंगा न कोननी हाय मंगा पी हाय अगी मया पाबुंगसिना cuma masih mateng panggali ko pamung ahumni adu ahumdu atai amtai maming tarate ta pangambay ay atopa lamda adu ka lariki lam sida pangbase pamung si ya pamung itontom ba pulis oi base yam na phajana magi mateng pangi hai mana second world war se siela ba kumbong da lan siela ba adu ba hobada ne magi lariki paisa se lupa manga se second tonga ne राइबुंगो आई पैसा पीरो हाइनाने लापदने से आई नहा नन कीरा ले नंग लाक्ततोयने लान मनुंग दुदा भाव अजासे सुके मति लाइक तमनिंगबना ngawrakpa dumba ojani kaina thangda samjallabada maharaj kumari binodini ga thengnakhibadagi di maharaj kumari na anamba ojagi kaino se adum magi loina base adum oigre haina masina warini adagi amuk tidim road athletic union si linkhalakpa matam sida oja pramodini na secretary oi bani madi adum madi lesabi oina adum thaba inghang tawjaraga su leibani na matam si khara leibani na ma se adum akhoi gi matam duda jik tidim road ki kano gi tidim office ka leiriba ka si nate matam duda khundram da khoi dolana sangba ma leirami adu ka ampi Shaisida Tidingi Adum Sabangam Dribo Oina Nabaina Matamduda was a promoting Quita Laquacumane Quay to the Sanga Kakato Dimni. Advaita Udana Oza say Matata Kakatpa Matamda. Akoi my beamina Agi Magi Mananupi Canoraza Dumbargi heck. Masan Pina Pope my be Mama lay Dre who like one gray. Magna, I want to see that I see a munta way mana. Mana oza pramodini official libre yung mutusaluina ani humlagi ngale mati mapam da lak pasida masa si thambam leite da na masa ahumni pi ba masa se puraga he lak pasan oza pramodini na yam nong ba nong na ga mayum ka panto ga lai ka tamba to pa se mana yam na chawba adu sei su sei ba dugumba mangonda na te dai atopada adu tabadagi akhoi maibem sina ma chatlamdai da oja promotion chakraba yung juaina yenghal konang da hare mana hai oja promotion ne mayunda yening damna sangsar sida tauri mayam sina ne mamit tu pang thorok pa kitang chakala pada mayum du pan thu edo matsa du taruk tare po edo adai ni riksam dan nam challe do ta hodong ge hai adu tabada kokpak pi kokpak ka ken nam hari adu hai batabadagi akhoi maibem sina ikai mangidana mona hai banataba oja pramodini leibre yung chu suki matik ki ma se akoina adagi aina tg da class 7 ka ba matam da oja pramodini se oja orami
ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯤ ꯑꯩ ꯅꯣꯡꯃ ꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ ꯐꯤꯌꯥꯔꯋꯦꯜ ꯑꯃ ꯇꯧꯋꯤ ꯑꯗꯨꯃꯗꯤ ꯌꯥꯎꯍꯧꯋꯤ ꯑꯗꯨꯒ ꯑꯣꯖꯥ ꯊꯣꯏꯕꯤꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗ PA ꯂꯧꯋꯤ ꯃꯥꯅ ꯑꯩ PAꯒ ꯀꯃꯔꯁꯀ ꯂꯧꯔꯛꯏ ꯑꯩ ꯁꯕꯖꯦꯛꯁꯦ ꯑꯩ ꯁꯥꯏꯟꯁ ꯍꯩꯅꯗꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯊꯣꯏꯕꯤꯗꯤ ꯑꯩꯒ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯑꯗꯨꯝ ꯂꯣꯏꯅꯔꯛꯏ ꯑꯗꯨꯒ ꯂꯥꯁ ꯃꯣꯃꯦꯟ ꯃꯥꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯒꯔꯜꯗ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯩꯒ ꯋꯥ ꯇꯥꯟꯅꯕꯒ ꯂꯥꯛꯑꯦꯕ ꯑꯣꯖꯥ ꯊꯣꯏꯕꯤꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯇꯅ ꯀꯩꯅꯣ ꯇꯧ ꯇꯤꯗꯤꯝꯁꯤꯒꯤ ꯃꯥ ꯍꯣꯜ ꯇꯤꯗꯤꯝ ꯔꯣꯗ ꯑꯦꯊ꯭ꯂꯦꯇꯤꯛ ꯌꯨꯅꯤꯌꯟ ꯑꯩꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯥꯎꯔꯤꯕ ꯇꯤꯝꯁꯦ ꯃꯁꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯅꯅꯦ ꯆꯥꯎꯅ ꯃꯔꯨ ꯍꯨꯜꯂꯒ ꯃꯄꯥꯟ ꯁꯥꯠꯍꯟꯈꯤꯕ ꯃꯍꯩ ꯄꯥꯜꯍꯟꯈꯤꯕ ꯀ꯭ꯂꯕ ꯑꯃꯅꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯣ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯁꯦ ꯉꯁꯤ ꯑꯉꯥꯡ ꯁꯥꯟꯅꯅꯤ ꯍꯥꯏꯔꯗꯤ ꯑꯌꯨꯛꯇꯩ ꯐꯝꯕꯗꯨꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯃꯊꯧ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯀꯥꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯉꯛꯄꯩ ꯋꯥꯅꯤ ꯅꯍꯥꯟ ꯅꯣꯡ ꯑꯃ ꯑꯩꯒꯤ ꯏꯅꯥꯎ ꯆꯤꯇ꯭ꯔꯒ ꯃꯣꯏꯗ ꯂꯥꯏꯔꯤꯛ ꯊꯤꯕ ꯆꯠꯂꯨꯏ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨ ꯈꯤꯇꯪ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯏꯄ꯭ꯋꯥꯕꯣꯏꯅꯁꯨ ꯂꯣꯏ ꯄꯨꯈ꯭ꯔꯣ ꯁꯩꯁꯤꯗ ꯑꯩ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯅ ꯄꯣꯔꯛꯑꯦ ꯂꯥꯏꯔꯤꯛ 10ꯔ 10ꯔ ꯑꯗꯨꯒ ꯅꯞꯁꯟꯅꯗꯅ ꯈꯔ ꯑꯃꯗꯤ ꯕꯥꯏꯟꯗꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯅꯞꯁꯟꯅꯈꯤꯗꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛ 6-7 ꯑꯃ ꯄꯣꯔꯛꯄꯒꯤ ꯃꯅꯨꯡꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯖꯥꯒꯤ 100ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯀꯩꯅꯣꯝꯇꯪ ꯄꯥꯒꯦꯅ ꯑꯩꯅ ꯍꯦꯛ ꯍꯥꯡꯗꯣꯛꯎꯕ ꯃꯇꯝꯗ ꯅꯋꯥ ꯁꯤꯟꯗꯝ ꯁꯩꯍꯧ ꯑꯣꯏꯅ ꯑꯃ ꯊꯦꯡꯅꯔꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕ ꯅꯋꯥ ꯁꯩꯗꯝ ꯁꯪ ꯁꯤꯃꯗꯤ ꯌꯥꯝ ꯐꯖꯅ ꯕꯥꯏꯟꯗꯤꯡ ꯇꯧꯕ ꯌꯥꯔꯝꯃꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯉꯁꯤ ꯀꯅꯥꯝ ꯇꯝꯕꯤꯗꯦ ꯉꯁꯤ ꯀꯅꯥꯝꯇꯅ ꯇꯝꯕꯤꯗꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯅ ꯍꯨꯟꯖꯕꯁꯨ ꯏꯇꯤꯛ ꯏꯄꯥ ꯑꯣꯏꯖꯗꯦ ꯑꯗꯨꯒ ꯑꯐꯕ ꯂꯥꯏꯔꯤꯛꯁꯦ ꯑꯉꯥꯡꯗ ꯅꯣꯂꯦꯖ ꯑꯣꯏꯒꯗꯕ ꯈꯪꯍꯧꯕꯗ ꯀꯥꯟꯅꯒꯗꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯑꯣꯖꯥꯅꯅꯦ ꯄꯔꯥ 33 ꯀꯩꯅꯣꯅꯦꯕ ꯄꯤꯁ 이비ꯔꯝꯃꯦꯕ ꯃꯁꯤꯗ ꯑꯉꯥꯡꯅ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯆꯥꯁꯨ ꯆꯥꯅꯤꯡꯒꯗꯕ ꯀꯥꯁꯨ ꯌꯥꯎꯔꯤ ꯀꯐꯣꯏ ꯂꯩ ꯌꯥꯎꯔꯤ ꯍꯣꯃꯣꯡ ꯀꯤꯍꯣꯝ ꯌꯥꯎꯔꯤ ꯑꯗꯩ ꯌꯣꯈꯠꯂꯁꯤ ꯎꯃꯪ ꯀꯥꯏꯅ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯀꯥꯡꯈꯊꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯂꯦꯕꯁꯇ ꯌꯥꯎꯕꯒꯤ ꯑꯩ ꯄꯥꯎ ꯇꯥꯖꯗꯦ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯔꯒꯗꯤ ꯁꯦꯂꯦꯕꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯣꯖꯥꯅꯒ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯣꯂꯤꯝꯄꯤꯛꯁꯨ ꯌꯥꯎꯔꯤ ꯃꯥꯒꯤ ꯁꯦꯕꯣꯇꯤꯁꯨ ꯌꯥꯎꯔꯤ ꯁꯦꯕꯣꯇꯤꯗꯤ ꯁꯦꯕꯣꯇꯤꯁꯦ ꯁꯦꯕꯣꯇꯤꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯎꯔꯥꯎꯕꯤ ꯇꯥꯟꯅꯕ ꯀꯩꯅꯣ ꯌꯥꯎꯔꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯔꯤ ꯄꯂꯦꯝ ꯃꯥꯟꯕꯤ ꯏꯃꯥ ꯌꯥꯎꯔꯤ ꯈꯣꯏꯅꯧ ꯑꯅꯤ ꯌꯥꯎꯔꯤ ꯄꯨꯝꯅꯃꯛ ꯎꯆꯦꯛ ꯀꯩꯅꯣ ꯈꯨꯅꯨꯒꯤ ꯋꯥꯀꯠ ꯄꯥꯏꯈꯤꯕꯗ ꯉꯥꯅꯨ ꯊꯨꯏꯗꯤꯡꯅꯝꯅ ꯀꯥꯏꯅ ꯐꯖꯔꯕ ꯑꯉꯥꯡꯒꯤ ꯇꯝꯅꯕ ꯑꯉꯥꯡꯒꯤꯗꯃꯛꯇ ꯏꯕꯤꯔꯝꯕꯁꯦ ꯑꯣꯖꯥꯒꯤ ꯌꯨꯝꯒꯤ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯅꯣꯡ ꯆꯣꯠꯂꯒ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ hujik binding de pira kanda larik oina leire hujik aduna aina tabiri ba punama angama thau yaubiragadi syllabus haibase akhoi ano ba adagi hanagi yamna kari haini moral yauba che hujik moral yaudi haiba nate ko hena pharamani hujik larik am hairamnina but madu gi su hundo phade haibagi paujen se ai pijani nauri sumaina balwadi ubra lekongi jagoi se kaina kana thabano karigi haurino uki chela sadu no ma kaina magi sei mayam che pa ba hawbada khoigi kaino loiba naira roidaba khangbada mapan naidraba khanginga khai kanagadaba se ngasi kanagumba amattana masi pabi basu ude koi lai pabagi hainabi su leitabane phongba numituda khara leiraga dum chakhraga ai isa sungaire kaino sabamdai sagon nanthokpa yade na dum leibane aduna yari gaidi ojana ga ibiram base oja pramodini ni hajaba nate ko saireng sida piriba thariba kaino ne sanjena hagi wariga kapoi lega kaiga angang singna ga yamna chaningba aduguma sida tharaga ibase masi ai ngasi sehou si khitang ai pathok jage miyam gi mamangda
खितंग हाइता उच्चगे ओजाने इरमिनिको ओजाने इबदुने आइना चही कुंथ्रा मुकी ममांगदगी हौना हाइजनिंग बखरदंग हाय चही कुंथ्रा मुकी ममांगदगी हौना आंगांसिंगना पानबा लाइक मचा अमतंग इदुना फोंगलमगे खलई माना खलई सेंग पुनिंगसिदा कजौबै खलिबा आंगांसिंगदुगी काना हौनाबा खनबदनी इथोपदी ngam-ngamde hojik chahi yamsalaglaba sida hakchang kaya punamak sontharagले nungsa thiragle angangi larik si iramba ngamlaroidra khan mamangaida ikhiba khara thijin hojik angamba khara I tawduna larik macha amadi sagachare layek pai bungo ahanjauna larik asida yauriba huri hiram khuding maki lai amamam yekpiyu hajai harauduna yabiduna yekpirei to ojana haibada harauduna yabidana oja sola abaneba ojagi hakchang ibungo ahanjau na handaki asimadi pangjarage haiduna ayengmanga su lobigidre ayekpa lai singa si ubadagi thuna phongninglai aidi ahanjau na yekpa lai si urubada ma lai loi eba asi thuna phongninglai ningbatani color da namgadawriba lai ngakani sel di changani laikhidraba arambam samarendro da sukhudol amatang tamjaningli aidi phonga kanda arambam samarendro da khudon tamjaning hariba larik macha se tamlage khalle sel thungi phibam phatabana color da nambangam jadre aina hatu tawduna larik asi phongjabagi maramdi hakchang se sungam selaktaba oja sangamaktrabane khutpau thangat pangamaktrabane masida kok hek sidokhrabadi aina ningjaramba pamjaramba punama arembada mangkhragani arembada tauragani kana amatana phongdok pirakloi haibasini si ojana khalami ba wakhanse masi mayam thi amtang ngakang khandabiragadi amnuk sigraba miyobe samagi angangsing yokhatpagi kainose wakhalonse masi kyamu yamna changsinbage haibase khangbigani ngasidi nawa saidam saiho haina mingthonba larik macha se phongdoktuna khwai taragi mafamda lanthokchari August ki 2000 daniko tawrise pramotini machaisida kanana bu pabiramgadagi haibase pabiram-badi yaurambadi yaipo adu lariksi lairamiba phibamsina ai thajabagi wangmadi laire aibudi loinaba adum kaba first round di par he isori bungo aina isor se ningbase hujiki angang se isor se ningnadrabane isor kai lege kaina hangabane isor bu kai lege kaina hangabane loi ningnadabadi nate ko chamai manungda yam manghele eba aduna chinja ama laire palemgi khomlang aise yamna maru oigraba word amani malem irei mai mamom loi tanik thogli nawa ni pamel tampak thaki urabara laikongi jagoi se kanana thabano karigi horino uki segla sa do noma thebei masana ho sanjena ha kapoi lei hom ki hom yokhasi umang kholau nangi ta danaba sanglau mathel paiki banang anu thoiding namna kunugi wakat uchek macha tunan bi sumai tawdana chairem kunchom duise ojana ne irakanda mi du kourakanda lai ehlakanda tungi mirongi oinaba haidana asuk maman leiba larik se angangi niko haise angangi larik iba mi sisu khar tang baneba asida leiramiba larik se si karai da leibiri library da dum thambiri bra kamain tawri masi tamsi haina aina request tawjaningi akhang ahaisinda aidi angangi damakta english da translate tawrasu yaina english da tamasu yaina english ki translator bhari ema leire aduna masaisida akoina sanarakpa seboti kauna ba kai se man hai seboti laisam macha boboni nanga aiga kauna si kanana ngamge yengna si pakhang khudai thana si lesabi joypur thana si pakhang na khudai seli lesabi na joypur iliko angam bana longna si se
थारसी स्वा थारसी स्वा से काउनरसी सी सुमाइन तौदना माना सेबोटी काउना बगा सेबोटी काउना बनुपी अनि येगा सैसिदा काउना बसी इजरी ओजाने इबिरमी सिंसे यामना वखल लैरर चंगा अदो उजी कांखा थांग ओइरब्रा ओइद्रिब्रा हाबदो मया पुनमक विचार अंत तौबियु अदगिदी ओलंपिक की याउरी ओलंपिक ऐसे हुजी फाउदा सनरिबा मसाना सिंगी मनुंगदा ख्वाइदगी मरुओइबा ओलंपिक की इरी अद असमाइन तौदना ओजागी सैरेंग सिंसे यामना वखल थोकपा योखछि उमंग ऐसिदा मा हाइसि आई पाजरकेको थासी उपाल योखछि उमंग कुमसु कांगदनबा नोंजु मरांग कायनबा आइदि कुमसु कांगदनबा नो आइदि उपाल मयाम दो हौरगदी नोंजु मरांग कायरेदा चाथो फोक्तो हेनबा नोंजु वालबदी चाथो फोक्तो वाटपने अरे कुमबु कांगलबदी मियाम प्रजा वाबने कुम कांगदुना नोंजु वालिसे करिगिनो थियुनो करिगिनो खमुने इनिलदी इनिल उमंगना फबने उपाल यांथतुना उमंग कोकथोकलबदी इनिल मांखिबने इनिल लेतबने इनिल वालबदी नोंजु जुवाटपने नोंजु मरांग कायहनगे फोक्थोक चाथोक वालहलोय कुम कांगदना नोंजु मरांग कायना यांथोक कनो उपाल कोकथोक कनो यांथोक लबसु अमा थाजलुने कोलाव नंगी तादना बसुमाइ तौदना माना खाबै हो संजेना हो संजेना कदाइदनो नंबो संजेना हाइदि कैनो संसेन बनाहा हाइबने संसे मसी मसी थाप खा थादोमदे संजेन बनुपा अमना मागी मथौ ओइना था अमदा सन अमदा अखोगी मतमदा लुपा अममपी सन अमा सेनबदा थामदनिको अदु सन कुन लई अखोगी अदुदि लुपा कुन अदुमाइन तौदना हो संजेना कदाइदनो नंबो कदाइदनो लैरिबा नंबो लोकोंदा चंगले सन्याम लैतरे फौ चरोंग अमता साथोखरबा चाखरे साथोखरे ngамना ओ संजेना करी तौरिनो नंबो कदाइदा लैरिबा नंबो मांगी उखागी उरुमदा लैरमले संजेना खोमलेन तुंखुनता आइदि मथौदु तौदना मातुम लैथोमनिना संजिंगुना लौदु लोइन चाथोएदना सुमाइन तौदना कानाबा अदगी लाइरिकसे पाबदगी लौनिंगाई मोरेल तमनिंगाई मचाक पिकथना यावबा दुगुम्बा सैरेंग अमसु इबिरमी मथंगदा सिंगेल लैरांगेना अमसु लैरांग आक्तनी लैंग आक्तगी कइनोदा वरीसे माना फजने इरमी अदुना असुमाइन तौदना मागी लाइरिक सिंगसे ngasi magi sama suba mapok thauramgi mayam tindori hai adagi chaksu yaudori hai saireng si thidori hai aduna punamakse tauba sigi mathaksida syllabus da angangi simtangdi aina citizen ama oijarubadagi ai akhang ai sungsida aina request tawningi nawa sindam choiho haiba magi lairik sigi mamingse nawa aidi angang haibani sindam maidi sindu tamba aduga saiho sai iho ihan hanbada nawa singna tamgadaba sindam saiho se masigi lairik simdi angangi ahanbaga tamdrabo jiksibu karaide tamage ai bhab tadrene aduna mayam akhang ai singna masi amtang mieng changbiu hain nongluk jari khoram jari punamakpu khoram jari Imana larik to akhoi mayam tang utpiro aduga laising dusu kitang utpiro marak kido da yengu laisi kai ada nungsina ai laisi loina bakni ko amamam tadi handok sararo malem irei mai mamom loye dinga se palemgi khomra ko mamaga masaga sida yisi palemgi khomra si yega angang da ta ga angang du khangna na bai na ojagi wakhan na thuomi baneba adagi saisida balwadi school do thaina samai ka le jaramba balwadi school je samai ka le jaramba si yega ga taksariba adagi ujiganda di balwadi tamningdre tai puninge bahan dongninge adai du da dum chakre
अरे थेबै मसाना थेबा काइसे कइनो संजे नहा से तुम लेथोय अदुगा मथौ तौद्रे अदे किहोम कफोय का से एक तना ताइबा अंगांगदा खंगना बायना सिबु कदौरगे ऐदी भाब अमा इता तासलत्रे अइना लानबरा अदे योखसी उमंग योखसी काइना से ओजाना हाना थंबिरमबने उमंग योखसेना अदे संगलौ मथेल से सैसे लौ उरिबा कनो कोबिगा थारी कोबिगा थारीबा फैदोम थारीबा आलूगा थारीबा मयाम से संगलौ मथेल को अदे महौसारोल लेरे अदगी चिरिक तुनानबी जे याम नुसीबानी सुमाइना ये तना अंगांगदा कनो पेंटिंग सिना याम इम्पोर्टेंट ओइना मोइदे याम इंटरेस्टिंग ओइना खल्लकांदे येमिमनी इरमिमनी सोलबा ओजादुना सोलबा खुदसे थांगतपदा वारे हायबा मतमदुदा ओजागी खुदतो अरे सेबोती काउना बाइसे अखोय याम सानारई से सेबोती लाइसम मचा बोबोती नंगाइगा काउनासी कनाना ngamge yengnasi kaina tawraga masayse anisi chungsandarimni lamjen tawriba hasang fi am phagraba sugumba ozagi yamna tamtaningai oiba ko pale mandi ima kaina inga chingana longa kolana ima oina tawriba tawriba mayamse masi loina ba ozana iraga Nineteen kaya ba ima adu pungisa. inga ko ba emte yang ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯐꯥꯎꯟꯗꯤꯡ ꯋꯨꯃꯦꯟ ꯔꯥꯏꯇꯔ ꯑꯣꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯏꯕꯤꯔꯝꯕꯁꯤ ꯏꯃꯥꯅ ꯄ꯭ꯔꯄꯣꯖꯦꯜ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯒꯗꯤ ꯃꯥꯒꯤꯁꯤ ꯐꯖꯅ ꯔꯤꯚꯥꯏꯁ ꯇꯧꯔꯀꯥꯟꯗ ꯐꯥꯎꯟꯗꯤꯡ ꯋꯨꯃꯦꯟ ꯔꯥꯏꯇꯔꯅ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯀ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯗꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯨꯝꯕ ꯀꯣꯄꯤꯁꯤ ꯂꯩꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯈꯟꯗꯣ ꯁꯤ 2000ꯗ ꯐꯣꯡꯉꯦ ꯑꯐꯣꯡꯕ ꯑꯩꯕꯤ ꯃꯁꯥꯃꯛ ꯃꯥꯅ ꯐꯣꯡꯉꯝꯃꯤꯅꯤ 2000ꯗ ꯐꯣꯡꯉꯝꯕꯅꯦꯕ ꯃꯥꯅ ꯃꯥꯅ ꯐꯣꯡꯉꯝꯃꯤꯅꯤ 2000ꯗ ꯂꯥꯏ ꯌꯦꯛꯄꯅ ꯑꯦꯟ ꯑꯍꯟꯖꯥꯎꯅ ꯄꯩꯁꯥ ꯌꯥꯎꯗꯅ ꯌꯦꯛꯄꯤꯔꯤꯕꯅꯤ ꯑꯗꯒꯤ ꯃꯃꯟꯅ ꯀꯌꯥꯗ ꯌꯣꯜꯂꯤ ꯂꯨꯄꯥ 95ꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯅ ꯏꯗꯤ ꯁꯣꯜꯂꯛꯑꯒ ꯅꯥꯔꯀꯥꯟꯗꯨꯗ ꯃꯥꯅ ꯂꯩꯈꯤꯗꯕꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯩꯅ ꯃꯥꯒꯤ ꯇꯥꯔꯤꯛꯁꯤ ꯑꯝꯇꯪ ꯌꯦꯡꯈꯠꯇ꯭ꯔꯒꯗꯤ ꯃꯥꯅ ꯄꯣꯛꯄꯁꯤꯅ ꯖꯅꯋꯥꯔꯤꯒꯤ 3, 1924ꯗ ꯄꯣꯛꯄ ꯑꯗꯨꯅ 2024ꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯃꯥꯁꯦ 100 ꯏꯌꯔ ꯑꯣꯏꯒꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯍꯧꯖꯤꯛ ꯏꯃꯥꯗ ꯕꯥꯇꯣꯟ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯂꯩꯀꯣꯜꯅꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯃꯥꯒꯤ ꯃꯦꯃꯣꯔꯤꯗ ꯑꯗꯨꯝ ꯇꯧꯕꯤꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯃꯁꯤ ꯏꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯆꯤꯇ꯭ꯔꯅꯁꯨ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯏꯕꯦꯟ ꯃꯥꯌꯣꯒꯤ ꯋꯥꯔꯤ ꯄꯥꯈ꯭ꯔꯦ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ 2024ꯁꯤꯗ 100 ꯏꯌꯔ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤ ꯃꯗꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯟꯗꯣꯛꯆꯔꯛꯀꯦ ꯃꯥꯒꯤ ꯏꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯛꯁꯤ ꯑꯗꯨꯏꯗꯤ ꯁꯤ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯁꯟꯗꯣꯛꯆꯔꯛꯀꯦ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗ ꯂꯥꯛꯄ ꯑꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕꯗ ꯑꯩꯅ ꯑꯣꯖꯥꯒꯤꯁꯦ ꯂꯣꯏꯁꯟꯖꯔꯕ ꯃꯇꯨꯡꯗ ꯅꯍꯥꯟꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩ ꯊꯦꯡꯅꯗꯕ ꯑꯃꯈꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯚꯥꯕꯤꯅꯤ ꯑꯔꯤꯕ ꯃꯩꯅ ꯃꯥꯁꯤꯅ ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯡꯁꯤ ꯌꯥꯝ ꯆꯪꯈꯣꯜꯂꯤ ꯚꯥꯕꯤꯅꯤ ꯑꯔꯤꯕ ꯃꯩꯗꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯌꯦꯕ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛꯇ ꯏꯃꯥ ꯏꯕꯦꯝꯗ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯦꯁꯤ ꯅꯤꯔꯃꯂꯥꯗ ꯄꯤꯒꯦ ꯂꯥꯛꯄꯖꯥꯠꯅꯤ
ada aina ne sinni malagi masai bungo ani luhong bagi chalauda bada sum thengjalaktana moi mayum mapa yauraba moi mayum mapa di ada yauraba ada ibani akoi ibema kano ai ibema du kano kase adu ibani se chale chalaga ne kamai tauge bu nang ne babini ada nang ne sido adudi leiramdrene madi phone longna bakanda ai hana hayaude madu ai lan basu nate sum basu nate maramdi mai mayum changa khamasi yoganda ne yoksalurasena kaidawege nosa ni du bol pirama loire chatpa kan sida number 1 da bhabini aribam se masa matau kai fafajarana imai bem kai na tawraga ai gi isa ngakta ni do loina ba ai pa ba gi du hek kakhakibadai di ai ita ai isu ai inau si yam meba ada babini aribam si sanga kana magi lari se kunma thoi su ba tahi sa gi imaina ko bol lari ama ai ngonda pi lari se ai uchage ko maya babini na ai ngonda pi bira ko tangka tangka pira yam na asidi kari mama si makut ka yam pali pangkribi gi sawon pangkribi nate magi simbol se yon oi doira yam phajani nupi se akoi nupi se mana haise sahi kunma thoi su ba sahi sagi ima kunma thoi su ba gi 21st century 21st century si thenga bane ba ngarang han ngasi ngarang gi wari ni sigi ima se kai tauge bune khutta su sumsit pai do ba ko adagi kaino chu chak su thong do ba phi ju su do ba masa su long do ba puna makki symbol du ni mana sai sida yi yes yam phai art se yam phai du ka he makhum si u pa da yam na paning ba ma poe te imana paning ba ma poe ne feature tau bi ada mai na ming sia sang bada kaino ni brahmachari mayum ningol ariba mongbi bamon ngaktani yam seng rabjani maitai ga chu natri bamon maseni bhabini devi hai masaka sunungsi nupimja se ado ma bram lepai na dana ibani se pose longnaraga photo om nam gi kan kan nam gi no khang de nongala facebook te ga yakhalen he aina kai tawri si boina aina yengi kana na happy no si boina moi di makhuto hai banina khuto mi tawra happy jani aduna babini nang aina di yam di kai jabane ide doi ka ha pa se adu chu thank you hai la ya aduna my husband in name na aribam santa sarma moi bamon ngatani aduna akhoi dala su moi na sak lu ko hodau ni akhoi na hobal lu moi cha ba ya tre mai ka arudi mai tau dana ma gi lari se aina yam ngai ba gi samai bani profession na kaino head mistress wangu like from high school da wangu gi wangu da asmai tau dana ma se oda ama oina lemna dum tolo tola aga pose ga le thoga nungai le triye yam phajaba magi symbolic mai symbol yam phajabne ba aina kaino ne bhabi ni su thang ta tam ta pai thi pai ne na aina mai ra ma pai re de gi amma sine kari na computer la oh ma mai ra pai re de gi kari no yam pai re jikangi yam pai re aina mai ra ta thang pi rau ne ma ta yeng ge amma na mai ra ne amma sine computer amma sine khang gumba ma le amma sine kaino ado ai mun na yeng kan la khang ne ai mai se na fazana udre ai magi ke na se du yam na magi ke na se art se phaje lay maksunate lay kana balai kari no ai madu khandre anyway adu mathang de mana pabira si ma akoina loisan ringai da ina amtang akoi gi keno oja khaidem pramod ni gi pictures solo ina amtang pukhatjarake akoi me among tan khuromina si ma gi sing banami koina masigi pictures si koina internet ta yaurappada pangkibani aina suma gi pictures si mai wari sitara kan amna nisina ina magi portrait amasu yekchai
ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯚꯦꯔꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯔꯁꯅꯦꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯃꯥꯅ ꯏꯕꯤꯔꯝꯗꯅ 32 ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯃꯥꯅ ꯊꯝꯕꯤꯔꯝꯃꯤ 32 ꯋꯥꯔꯛꯁꯤꯗ ꯄꯣꯏꯝ ꯌꯥꯎꯔꯦ ꯋꯥꯔꯤ ꯃꯆꯥ ꯌꯥꯎꯔꯦ ꯗꯤꯐ꯭ꯔꯦꯟ ꯖꯟꯔꯥ ꯑꯗꯨꯅ ꯃꯥꯒꯤꯗꯨ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯛꯅꯤ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯀꯚꯔ ꯇꯧꯕꯤꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯧꯅ ꯃꯥꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ 100 ꯏꯌꯔ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯆꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯅꯣꯂꯨꯛꯅ ꯔꯤꯀഗ്ꯅꯥꯏꯖ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯤ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯏꯃꯥꯁꯨ ꯉꯁꯤꯁꯤ ꯎꯁꯣꯞ ꯀꯠꯄꯒꯤ ꯆꯠꯄ ꯈꯣꯠꯄ ꯇꯧꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯦꯅꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯐꯤꯌꯥ ꯂꯛꯁꯃꯤꯁꯨ ꯌꯦꯡꯕꯤꯔꯤ ꯑꯩꯈꯣꯏ ꯆꯦꯆꯦꯁꯨ ꯌꯦꯡꯉꯤ ꯂꯤꯡꯒꯣ ꯂꯦꯝꯊꯣꯏ ꯁꯃꯤꯔ ꯂꯣꯀꯦಶ್वर ललित नेहा ꯃꯌꯥꯝ ꯃꯤꯡ ꯂꯣꯏꯅꯃꯛ ꯑꯩꯅ ꯄꯥꯗ꯭ꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯝꯐꯥ ꯁꯨꯔꯕꯂꯥ ꯊꯧꯅꯥꯎꯖꯝ ꯁꯥꯝ ꯁꯤꯡꯍ ꯌꯦꯡꯕꯤꯔꯤ ꯑꯗꯩ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯏꯃꯣꯁꯅꯦꯜꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯞꯄꯒꯗꯤ ꯑꯩꯅ ꯁꯨꯝ ꯅꯪ ꯅꯁꯥꯒ ꯁꯣꯟꯊꯔꯛꯀꯅꯦꯅ ꯄꯥꯈꯠꯄꯗꯨꯅ ꯌꯥꯝ ꯀꯟꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯅꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯔꯤꯆꯨꯋꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯀꯠꯄ ꯈꯣꯠꯄꯒꯤ ꯁꯨꯃꯥꯏꯅ ꯔꯤꯃꯦꯝꯕ꯭ꯔꯦꯟꯁ ꯂꯥꯛꯄꯁꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕꯗꯨꯅꯤ ꯁꯨꯔꯦꯁ ꯌꯦꯡꯕꯤꯔꯤ ꯈꯥꯖꯥ प्रेमकला निरंजन शकुंतला ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯑꯩꯅ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯄꯥꯊꯣꯛꯄꯤꯔꯣ ꯌꯥꯝꯕ꯭ꯔꯥ ꯂꯩꯁꯦꯝꯕ ꯂꯧꯁꯝꯕꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯅꯤꯃꯛ ꯊꯥꯗꯣꯛꯆꯕꯅꯤ ꯑꯣꯖꯥ ꯁꯔꯣꯖꯅꯟꯗꯤꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯏꯆꯦ ꯃꯣꯅꯤꯀꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯅ ꯄꯤ ꯊꯥꯗꯣꯏꯁꯤ ꯑꯃꯨꯛꯇꯪ ꯄꯥꯔꯒ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯅ ꯅꯣꯂꯨꯛꯆꯔꯤ ꯄꯤ ꯊꯥꯗꯣꯏꯁꯤ ꯑꯃ ꯄꯥꯒꯗꯥꯏꯅꯦ ꯄꯤ ꯊꯥꯗꯣꯏ ꯑꯩ ꯄꯥꯔꯛꯀꯦ ꯌꯥꯅꯤ ꯄꯥꯔꯝꯃꯣꯏ ꯀꯩꯒꯤꯅꯣꯗ ꯅꯣꯡꯕꯥꯟꯅ ꯑꯣꯟꯕꯅꯦ ꯅꯣꯡꯕꯥꯟꯅ ꯑꯣꯟꯕ ꯑꯗꯨꯗ ꯇꯥꯅꯤꯡꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯄꯤ ꯊꯥꯗꯣꯏꯁꯦ ꯑꯩꯅ ꯏꯪꯂꯤꯁꯀꯤ ꯄꯣꯏꯝ ꯑꯃ ꯄꯥꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯚꯔꯁꯦ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯀꯥꯎꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯃꯗꯨꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯤꯔꯤ ꯑꯗꯨꯗꯤ ꯂꯥꯏꯌꯦꯜ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯍꯣꯏ ꯑꯩꯅ ꯌꯥꯝꯅ ꯊꯤꯕꯗ ꯋꯥꯔꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯏꯕꯨꯡꯉꯣꯅ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯄꯤ ꯊꯥꯗꯣꯏꯗꯣ ꯄꯥꯎ ꯍꯥꯏꯔꯒꯗꯤꯅꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟꯇꯅꯦ ꯑꯝꯇ ꯊꯥꯔꯛꯑꯣ ꯑꯩ ꯐꯥꯛꯇꯣꯛꯑꯒ ꯑꯗꯨꯝ ꯁꯤꯟꯒꯦ ꯌꯥꯅꯤ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯉꯝꯃꯦꯕ ꯅꯠꯇꯅ ꯄꯤ ꯊꯥꯗꯣꯏ ꯄꯤ ꯌꯥꯎꯕ ꯊꯥꯗꯣꯏ ꯌꯥꯅꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯥꯔꯀꯥꯏꯚꯇ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯇꯧꯔꯒ ꯑꯗꯨꯝ ꯏꯃꯥꯗ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯌꯧꯍꯟꯖꯔꯛꯑꯒꯦ ꯇꯧꯔ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯥꯒꯦ ꯑꯗꯒꯤ ꯑꯩꯅ ꯀꯥꯎꯕꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯃꯦꯟꯇꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯏꯃꯥꯒꯤ ꯀꯣꯟꯇꯦꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯪꯕꯤꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯦꯁꯦꯖꯁꯦ ꯑꯣꯟ ꯑꯦꯟ ꯑꯣꯐ ꯑꯗꯨꯃꯥꯏꯅ ꯐꯣꯔꯋꯥꯔꯗ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯒꯤ ꯀꯣꯟꯇꯦꯛ ꯇꯧꯅꯤꯡꯉꯒꯗꯤ ꯃꯦꯁꯦꯖꯇ ꯑꯗꯣꯝꯒꯤ ꯃꯤꯡꯒ ꯀꯩꯅꯣꯒ ꯐꯣꯟ ꯅꯝꯕꯔꯒ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯄꯤꯔꯀꯥꯟꯗ ꯏꯃꯥꯅ ꯑꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯍꯜꯂꯛꯀꯦ ꯑꯩꯅ ꯑꯗꯨꯝꯇꯪ ꯂꯧꯊꯣꯛꯆꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯊꯤꯜ ꯂꯥꯛꯄꯗꯣ
adagi Lyle, welcome to our show. Good morning. Hare imana ngasi na ahan bani live thingna jaba hai ni ibirai. Apagi show se kuide kuirabane da aina su tag kumba tawba khotpasida yam kanna marketing adagi adugumba sida khara focus tawdri ai ki wakhanda music se koi si matam si ima su chinba ai su chinba khoi myam si ai chinna bani na khoi tawba sida oina archive tawba sida oina focus tawjabani aduga adum akhoi si tagadaba media adum mana adum mai mamangda adum tarakani na dumaina khallaga koina dumaina thadokjabani aduna kuina koi masigi program se tawraga so ana listener sing lakpasing se welcome aduga adum akoi manipur sahitya aduga manipur ki personality sing gi damakta hai tare koi dedicate tawjaba channel de arif su yeng biring asi smai tawdana koi masigi program si yeng bibagi damakta yamna thagachari adudi ima matang asita akoi ngasi program si losinna patawjarage imana any last comment lebiribra ai thôi được qua ai mà thằng cái show đó yam phải là ready tàu giờ là cái cha sinh là hay bị ninh bữa đó hay bị rồi adung asi di ai school đó khi tăng ngân là cha cha cái cái nó đó là cái tàu bơi lấy bên này nó pun nama pun khơi làm jadi pun nama nó su lining view khơi làm view babung kita makta क्या है kunna maku kurumjari